Coordinating Committee on Manipur Integrity COCOMI na Lauthokhibagi matungina kuki militant singna drone bombing satharakpa amadi leingak-na irang asida thousadana haina yaningdaba phongdoktuna ngasi state asigi mafam kyada maruina tampaki mafam singda mahiroi yauna Meeyam-Na human chain Semduna Khongjang Changsinkhare Meeyam ngak senba ngamdraba Central Forcing State asidagi hankigadabani kuki militant sing terrorist oina lauthokadabani amadi Manipur leingak-na pangdaba amagum leibaga loinana center na Manipur de yengliba mityeng yaningde haiva kholaw sing na Manipur gi mafam kyada nenkrai Khongjang asigi manungsana Ramlal Paul Higher Secondary School gi mahiroi amasung oza singna school asigi mamangda human chain Semduna kuki militant singna Chathakhiba drone bombing bo akan mamongda yaningdaba phongdokhe Drone bombing Chathakhiba singi mathakta action lakhotkadabani center na tumina laishinba yaningde haiva kholaw sing su laukhe Awang segmai de leva Right Step English School gi mahiroi amasung oza singna su Semduna Khongjang Changsinkhare School asigi mahiroi amasung oza singna saruk yaduna changsinkiba khongjang aduda misa Meeyam ngak senba ngamdraba Central Forcing hanbikro center na Manipur gi irang asida yengiba mityeng yaningde haiva yauna drone bombing gi Mayokta kholaw sing lauke Vishnupur District ki Nambol da leva Bethel English School gi mahiroi singna su school asigi mamangda samanaba khongjang ase changsinkhare khongjang adu da saruk yakiba mahiroi amasung oza singna drone bombing akan mamongda yaningdaba phongdokhe loinana center na Manipur da yengliba mityeng amadi Manipur leingak ki pangdaba matau si pende haiva yauna mathau ningthina tawdaba Central Forcing State asidagi hanbikro haiva kholaw sing su laukhe Brighter Star Public School Loitang Khuna Omade Sadar Patel High School Kurkul Anigi mahiroi amasung oza singnasu COCOMI gi lamjing makhada human chain Semduna drone bombing gi Mayokta Khongjang Changsinkhare kuki militant singna drone dage bomb thadaraga misa Meeyam da landarak fawba center na tumina leisiliba si pende kuki militant singa se terrorist ni haina lauthokadabani haiva kholaw sing lauke Imphal is district ki Lamlong Kaithel dasu Lamlong Higher Secondary School gi mahiroi sing amasung oza sing yauna Maikedong gi Meeyam-Na punna human chain Semduna sabmanaba Khongjang Changsinkhare Khongjang adu da saruk yakiba singna kuki militant sing terrorist ni haina lauthokadabani amasung center na tumina leishin be yaro haiba kholaw sing lauke Kuki military singna bomi attack tawbadagi soktuna leiba masi yaningde huji khoi lekta madajo aki khang kya nangni agi lekai torokada hanjo aki banangi duna akoi haisin tamada aki khang nangi basi sakar yengzami duna masi bo kohan biyo haina hajari Kuki militant singna drone bombing satharakpa yaningde haiduna state asigi mafam kyada pangthona bugum Zuri Bam district asu Meeyam-Na human chain Semduna yaningda ba phongdokrai Zuri Bam ge samupun bida mahiroi maira paibi sing amadi khunja kyana saruk yaduna Khongjang Changsinkhare Pagi Bharat Sarkar na ngasi phawda mathak te khoi drone siznaraga bombing bhai tawaba country maga lan tawna bada sinaba adugumba khulai do do yong sinara bawda leingak-na kupi la loba singge terrorist ne anu jibo lakhok tabase maje akhoi gi site gi yamna fiend dabam khokse lai tare aduga makoi se athuba matamda terrorist ne habagi posam lakhok piu aduga makoi se moina tawli ba pos khudak ta lekhon biu habagi akoina government na appeal tawjari Amarom da Imphal West District ki manungsana Khumbong Kaithel dasu Maikedong gi Meeyam-Na lambi gi nakalda human chain Semduna sangna lepdaga Khongjang Changsinkhare Khongjang loising state asigi oiriba phibam masida center na tawriba thabak mong amasung yengiba minyengbu akan mamong da yaningda ba phongdokna ke